MSTV mi ing tabiri bisingbu ahan ba makta da taram na okche bagalone na nomaitheng kunje soina kurumjari marik ki pau miyam da pizari Relief camp ta leriba labor card paiba singi macha singi mahai masil tamna bagi damak shemba special scheme gi makhada one time financial assistance ki senfam chief minister N Birena beneficiary singda yenthokre chief minister's secretary ta pangthok kiba thormaduda water resources minister Awangbo Newmai Manipur building and other construction workers welfare board ki chairperson K Sarat Kumar ate official singsu seru yakhi Manipur building and other construction workers welfare board na sinduna pangthokiba thoromasida ngasi chief minister na beneficiary singda lupa lising manga gi one time financial assistance yenthoki bani ngasi gi thoromda chief minister N Birena beneficiary singa wari watai sanabada lenga asina hauzik state asida thokliba wathok asina chaitheng phanglaba miyam praja singi Yaifana bagidamak darkar leiba thaurang lok khudingmak lokhati haina khanghan bagalonena hauzik camp ta leriba singna paudam lapa makhoi gi awaba nungai tabasing taki Hauzik lamdam asida oiba tangdu leita daba asi lephange haiba taragadi nakal anida nongmai kapnaba asi lephanduna wari shanaba mathau tai haina All Manipur Democratic Women's Association AMDWA gi president N Sundari Devina Fongdokre ngasi Manipur Press Club ta pangthokpa All Manipur Democratic Women's Association dingkhatkibagi kunipan suba mapok kumon thauramga mari leinena mahakna hai AMDWA na nupi oibisingi hak amadi maning tamhanbagi matangda All India Democratic Women's Association gi liching makhada changchinduna lakli lamdam asida thokliba wathok asigi matangdasu India gi mipum kodingda mayek sengna khanghanaba lup asina affiliate tawriba prithibi gi oina khwaidagi chawbada anisuba oiriba All India Democratic Women's Association gi mihut sing laktuna maru oina nakal animakki nupi angang singna thengnariba khudong chadaba kaya gi ground report kaya lauki mahakna makha taraduna thokliba irang asigi solution puraknaba center amadi state lengakna chapchaba daita adu lauduna mai hauriba nakal anigi nongmai kapnaba asi lefhanduna wari sanaraba matamda oigani loinena hauzik irang asibu laksinabani haiduna thajila iba security forces sing asi kadaida leiribano karigi thabak paikhatlibagi haibasi miyamda chamamne masi kari karamba aronba agenda lebano haiba wahangi mipum khudingna khangningli amabu oigera lenga anina lamda masida amuk hanna santi hanjilaknaba nakal anigi marakta nongmai kapnabagi thabak asi lephanba chungani fongdoki je animaki oiba wari sanaraganda aikoigi motadi hauji tasengna hai taragadi akoigi kanose solution ama purake hai taragadi hauji fighting tawriba mai horiba nakal animakse noiba kanoma ingthan ba haibadi ceasefire ma tawalla kanda amasu khut thana handra kanda aduga wakhan tana wari sanara kanda purakadaba akoigi solution ena khali aduga masigi khwaidigi responsibility di all in ganogi oiba center gi oiba government amadi manipur gi oiba government jina moina wakhal tana moina pusalaiba akoigi army mayam pusalai se karenta sisina dana mathong warang khangdana lairiba se moigi karamba kanono moigi idea si karamba lairino kari wakhal londa lairiba no haibido koi khangjadre aduga tawodadi moina wakhan tana adugi nakal aniwak se khamjallaganda oiba yaba solution ama puraknabado aikogi association gi adugumba thajabani Masigi Thormaduda MPCC gi Vice President L Tilotama Devi Commerce and Management Studies Boroleng University Assam gi Dean Professor ABM Chanu amadi social activist Thaunaujam Brinda Devina women gi issue matangda lecture pi khibagalonena AMDWA gi President N Sundari Devi Thorongi mapuoina saru yakhi Maitei United Front MUF na sinduna MUF safongli haina lauthokpagi thoram ngasi Moirang Kampu Puribi Purava Sanglenda leiba MUF ki General Headquarter da
To Unite, Protect and Promote haiba motogi makada pangthokre. Thoram aduda retired District and Session Judge A. Nautunesori Devina Chief Guest, Kumbi College Political Science Department ki Head Laichombam Gopalna Thoram Mapu, Sanalebak Paukse ki Editor Hemanta Kumar Ningomba, Manipur Police ki retired DIG M. Rai Chandra, KBS ki Chairman Kaisam Binod Kumar, Top Moirang Kampu GP ki Pradhan Laurembam Ramesor Amadi MUF ki Thomi Kayana Akhanaba Mitungsing Oina Seruk Yaki Yakairo na Sayo Oiduna Amadi Handak Kilan Asida Thawai na Ponta Pikraba Athoba Singi Mapamda Haikat Laikat Tamlaga Ikai Kumnaba Utuna Pangtokiba Thawamaduga Marilenena MUF ki Convener Akom Birender Nahai Haunaruba Taudana Kulngak Libasing Punchilaga Achumba Mayonda Makhatana Adumak Chatnaba Amadi Lamjing Lamtaknaba Lup Asi Sembani Nahasing bu aina yaba lambida puba mathau tai makhoigi tungi punsida yaifanaba thabak paikhatnaba hotnari khulngak libasing asi forest guard oina thamnaba hotnabiu haina leingak ta takshin gani iramdam kannaba gidamak haunaruba tawdana songthorak liba asi legal oiba mongda mai chumnaba hotnaba mathau tai maramachina naha singidamak hotnaba haibasi MUF ki pandamni haiki State asida haujik thokliba Kanglup ki irang asina mapung phaba transport ki khudong chaba leitabana Churachandpur District Hospital da kham thengna awaba mayoknare hospital asida doctor gi awatpa leibagi mathakta hidak langthak yauna atei medical facilities sing sunab leitabadagi patient kaya asi ana yaure haina Churachandpur Hospital dagi fangba paw source amana hairi paw asina makhata na hai hospital asida pukhalapa patient singi manungda heart ka mari leinaba Nabasing amasung brain hemorrhage ki patient singna khwaidagi henna khudong thiba mayoknari Union Home Minister Amit Shah na laukthokibagi matung inna Churachandpur dagi atopa district singda helicopter service lairamba adu June gi hawgalakpa saruktagi lepkhre Hospital service laingai matamdagi aruba anaba kaya atopa hospital singda puduna thawai kalambani adubu haujikti helicopter service laitabagi mathakta Churachandpur dagi aijo lambida Guwahati tamna anaba sing puduna layengnaba hotnabada lambida asi ana kaya mayoknare Manipur gi oina Imphal gi hospital singdadi matik chaba equipment sing amasung hidak langthaki kudong chaba sing leibana aruba ana kaya punchi kanba ngamli maram aduna central government ki maikaidagi hospital asida mathau taba doctor sing amasung atei facilities sing yauna hidak langthak ki awatpa lehanbiganu hanagumna helicopter service lehanbiu haina hospital asigi doctor amana fongdorakli Churachandpur dagi aijo tamna chatnaba hotnabada pung 12 gi mathakta changbana aruba anaba sing lambi asida puba haibasi oithokte Churachandpur district asi chingi district singi manungda mising khwaidagi hena yamba oirabasu Churachandpur district hospital asi specialist medical professional gi masing yamna nemi athubagi oina Churachandpur hospital asida cardiologist neurologist amadi atei specialist doctor kaya thamba changi hospital asida leiriba diagnostic center amasung testing equipment sing asi ningthina maintain taunaba expert sing thaba mathau tai hinamasida central government na miyeng chengba watlabadi district asida aruba anaba kaya layengba ngamdabadagi haujik siriba masing asidagi hena wangkhalakpa yai haina hospital gi doctor asina makhata na fongdorakli loinena relief camp da leiba kaya amadi aruba anaba kaya mayoknari hairi Haukiba May ahumdagi hauraga Manipurda thokliba irang maraksida kumbi kendrasu khwaidagi hena chaithing pangba kendra ama oiri thokliba irang sida isana isabu kanjanaba kumbi kendragi MLA gi miyeng makhada ima kayana ahing nungthil naidana lambi sorokta amadi bunker da yarekli Cheraksida kanagumba kendra manung amadi wangmadagi karino khangdana kendra manunggi chakhot thaurang leitre haina social media singda wa pangang dangangba tobiganu haina Saiton nupi sama chakhotlup ki member KH Bina Kumari ngasi Saiton da pawmisinga unaba amada fongdokre mahakna makhata khibada haujikti thawai hingnaba hotnaba matamni maramaduna MLA natraga kendra gi mingchathiba yaba wangang biganu haujik amana amabu hunba ngangba cheiba matam nate
punsilaga kari tausige khanagadaba tanagadaba mateng pangnagadaba matamni adubu lambi semi semde chakhat thorang tawi tawdi haina wangangba matam chade khangningba hainingba leiragasu bunker da yarekliba imasing amadi khulngakliba mioisingda hangbiraklo madunatana kari mata khangdana political khudongchaba loba manba wafamsing ngangba matungda tawbiganu haikhibaga lonena tangdu leitadba Manipur ama oinaba punna hotnaminasi haiki ngasi amuko gi miyeng makhada yukobit amashung wanshuko ga khushamnaduna sandangkhong social welfare club wanguda nongmagi oiba free medical camp ama pangthokliba free medical camp asi lamyan be irabo ningsing thabunga mari lenena ana layengi khudongchaba watpa afamsingda kharadang oirabasu menkhatpa ngamnaba pangthokpani haina amuko gi secretary general Dr. Norendro Thoksomna Fongdokre ke masiga mari lenana Dr. Norendro Thoksomna makhata na haikibada hojik phawbada amuko na district ki oina leiriba lob asigi unit singa kusamna duna free medical camp chama gi mathakta Manipur gi tongan ba afam singda hangliba relief camp singda amashung ana layengi khudongchaba mapung phana phangdaba afam singda pangthokre ngasigi health camp asibu sinbada achauba thodang lokhiba new life trust thangmaiban mesnam lekai amashung CMO Bisnupur busu mahaknam thagatpa fongdoki ngasigi free medical camp aduda mioi chanirom da analayeng amashung hidak langtaki khudongchaba phanganki ngasigi free medical camp aduda All Manipur United Clubs Organization amuko United Clubs Organization of Bisnupur District Yukobit Wangu amashung Napat surrounding United Clubs Organization Wangshuko amashung Thangmaiban United Club TUC gi maroiba thopuba singsu saruk yaki Apun balup Ningthaukhong na salaiduna hangliba Ningthaukhong Mangol Ngambi College Relief Camp ta ke Gojendro Trust na sinduna nongmagi oiba free medical camp checkup ama ngasi pangthokre ke maduda tonganba department singi specialist doctor singna relief camp asida leiriba inmate singda lemna layeng bagi thabak chathaki loinana darkar leiba hidak langthak kayasu lemna piki ke maduda Bisnupur gi DC L Bikram ADMH Bobby Sharma amadi SDO Bisnupur L Rishikant su laktuna yengsilaki Thorongga mari lenana ke Gojendro Trust ki treasurer ke Tomba Singh Elias Bire na fongdorakpada inmate singna ana ayek yaurakpada khudongcha daba kaya mayok narakpa adu yenglaga kharada oirabasu mating oinaba haiduna ke Gojendro Trust na health camp asi pangthokjabani Minister Govindas ki pautak matung ina camp asi pangthokpani hojik ningthamtha changlakpada inmate singna firol athaba darkar oibasing adubusu trust asina pina ba hotnagani angang sing laik tamninglaga tambang amdabasing su trust asina sponsor tawduna laik tamhangani haiki Hauki hai ba isa gi kilo school sat pada set kada ba arumba ije sakra school na pirak da ba the government na pirak da awal ko puno ba se ma di site gi ekoni minister di site sila information Sin Kuki narco terrorist singna maitai da onchilaga me ahumdagi chatharakliba lana sida thauna phana khulngak luba laikhidraba miyoi taruk ki imung singda ima imoinu development committee na chana thakna ba polam sing mateng pangkhre tengbang khongsat asiga mari leinena committee asigi president Laurembam Ibotombi na hai khurai tinchi road tagi takhel phawbagi marakta leiba khulngak luba athoba sing adubu ikai khumna ba utpa oina tengbang polam sing asi sinabani Chin Kuki narco terrorist singna mangliba manglan asi mangphawna ba ngamloidaba mangphaw ihau amani haiki ngasigidi maraki pau pizaba matang asida loichinjare mi yeng tabiri pasingbu amuka na khurumjari